ꯉꯥꯟꯕꯅ ꯋꯥꯏꯔꯨꯕ ꯒꯥꯔꯤꯗꯨ ꯀꯣꯔꯣꯍꯣꯏꯗ ꯊꯤꯜꯂꯨꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯄꯒ ꯔꯥꯙꯤꯀꯥꯗ ꯀꯣꯜ ꯇꯧꯏ. ꯔꯥꯙꯤꯀꯥꯁꯨ ꯁꯠ ꯄꯥꯏꯈꯠꯂꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯍꯦꯟꯃꯟꯕꯩ ꯃꯇꯝꯅꯤ. ꯅꯪ ꯈꯪꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ? ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ. ꯅꯪꯗꯤ ꯆꯠꯅꯕꯤꯒ ꯌꯥꯝ ꯈꯪꯗꯦꯅ. ꯍꯦ ꯆꯥꯎꯈꯠꯇꯕꯤ, ꯏꯆꯨ ꯇꯥꯗꯕꯤ. ꯅꯪ ꯐꯣꯟꯁꯦ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯒ ꯅꯪ EMI ꯊꯤꯍꯧꯒꯦꯔꯣ? ꯅꯪꯗꯤ ꯊꯃꯣꯏ ꯀꯟꯕꯤꯅꯤ. ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ. ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ. ꯀꯤꯍꯣꯝ ꯌꯦꯡꯕꯗ ꯀꯤ ꯆꯥꯔꯒ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯗꯨꯅ ꯀꯤꯍꯣꯝ ꯀꯧꯏ. ꯀꯤꯍꯣꯝꯒꯤ ꯃꯍꯥꯎ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ. ꯀꯤꯍꯣꯝ ꯆꯥꯕꯅ ꯊꯃꯣꯏ ꯀꯟꯕ ꯍꯤꯠꯂꯔ ꯁꯥꯕ ꯀꯌꯥ ꯐꯕ ꯉꯝꯍꯜꯂꯤ. ꯀ꯭ꯔꯤꯁꯅ ꯖꯔꯃꯗ ꯆꯥꯔꯨꯁꯤꯔꯥ? ꯗꯥꯉꯥꯟꯕ ꯑꯗꯨꯗꯩꯗꯤ ꯑꯩ ꯁꯥꯎꯔꯛꯇꯧꯔꯦ. ꯇꯥꯅꯤꯡꯗꯦꯅꯦ. ꯁꯥꯎꯕꯩ ꯍꯛꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ. ꯅꯪꯉꯣꯟꯗꯗꯤ ꯂꯩꯇꯦ. ꯏꯁ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯗꯅ ꯇꯧꯈꯠꯂꯛꯏꯁꯦ? ꯍꯥ ꯑꯔꯦꯝꯕꯗ ꯆꯦꯡꯖꯥꯏꯕꯝ ꯀꯥꯏꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ. ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯔꯕ꯭ꯔꯣ? ꯍꯥ ꯉꯍꯥꯟ ꯈꯨꯁꯤꯅ ꯐꯣꯟ ꯇꯧꯕꯗꯨꯗꯁꯨ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯁꯦꯝꯗꯦ ꯍꯥꯏꯔꯦ. ꯊꯥꯖꯔꯝꯃꯕꯅꯤ. ꯑꯗꯣ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕ. ꯗꯥꯉꯥꯟꯕ ꯍꯥꯎ ꯍꯥꯏꯌꯣ. ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯅꯤ ꯂꯩꯔꯕ, ꯄꯣꯠꯁꯛ ꯑꯅꯤꯁꯤꯒꯤ ꯃꯒꯨꯟꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯆꯞ ꯃꯥꯟꯅꯔꯕ, ꯈꯤꯇꯪꯗ ꯐꯥꯎꯕ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ, ꯑꯗꯨꯗ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯗꯤ ꯀꯔꯝꯕ ꯈꯟꯅꯤ? ꯑꯩꯗꯤ ꯑꯃꯠꯇ ꯐꯥꯎ ꯈꯜꯂꯣꯏ. ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯅꯤ. ꯐꯥꯒꯤ ꯅꯠꯇꯦ ꯗꯥꯉꯥꯟꯕ. ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯦꯞꯀꯅꯤ. ꯔꯥꯙꯤꯀꯥ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯁꯤꯟꯅꯁꯨ ꯂꯧꯔꯨꯅꯨꯗ. ꯅꯪꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯅꯪ ꯅꯁꯥꯅ ꯈꯟꯖꯕꯅꯤ ꯃꯥꯟꯅꯩ ꯍꯥꯏꯅ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗꯗꯤ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯂꯩꯇꯦ. ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯥꯟꯅꯗꯕ ꯄꯣꯠꯁꯛ ꯑꯅꯤ ꯀꯅꯥꯅ ꯍꯦꯜꯂꯤ ꯑꯣꯟꯕꯗꯤ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯃꯗꯨꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ. ꯗꯥꯉꯥꯟꯕ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ. ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯖꯒꯥꯗ ꯂꯩꯕ ꯑꯣꯏꯔꯝꯃꯕ ꯀꯩꯗꯧꯗꯣꯏꯕ? ꯈꯪꯗꯦꯗ. ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯃꯥꯅꯒ ꯈꯪꯉꯛꯑꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯅꯤ. ꯑꯩꯅ ꯄꯤꯔꯤꯗꯨꯕꯨ ꯈꯪꯍꯜꯂꯣꯅ ꯄꯤꯔꯤꯔꯣ? ꯍꯣꯏꯅꯦ. ꯑꯗꯣ ꯅꯪꯒꯤ ꯐꯤꯕꯝꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯕ ꯀꯣꯛꯅꯣ? ꯎꯄꯥꯏ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯦ. ꯌꯥꯒꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯅꯨꯄꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯅ ꯎꯅꯕ ꯁꯤꯟꯐꯝꯗꯤ ꯗꯦꯂꯤꯚꯔꯤ ꯆꯠꯄꯁꯤꯅ ꯑꯣꯏꯔꯝꯃꯦꯍꯦ. ꯑꯗꯣ ꯑꯩ ꯗꯦꯂꯤꯚꯔꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔ ꯈꯪꯗꯦ. ꯅꯣꯏ ꯏꯃꯥꯅꯁꯨ ꯈꯪꯗꯕ. ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯪꯕ ꯃꯥꯟꯕꯩ ꯋꯥꯅꯤꯀꯣ, ꯌꯥꯝ ꯁꯤꯡꯕꯅꯤ. ꯀꯅꯥꯅ ꯈꯪꯕ ꯅꯪꯅꯦ ꯀꯥꯏꯁꯦ ꯈꯪꯉꯝꯕꯁꯨ. ꯍꯩ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥꯒꯗꯣ ꯉꯥꯡꯀꯅꯨꯀꯣ. ꯑꯗꯣ ꯀꯩꯗꯧꯔꯕ? ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ? ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯁꯤꯟꯁꯤꯡꯗꯣ ꯃꯥꯌꯣꯛꯅꯕ ꯉꯝꯅꯗ꯭ꯔꯣ? ꯑꯩꯕꯨꯗꯤ ꯉꯝꯅꯤꯅꯦ. ꯅꯪꯅ ꯏꯁꯥꯅ ꯌꯥꯗꯦ ꯏꯖꯗꯥꯕꯤ ꯄꯤꯌꯨ ꯀꯥꯏꯅ ꯇꯧꯔꯛꯑꯗꯤ ꯂꯥꯛꯇꯅꯦ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩꯅ. ꯍꯩꯅꯗꯦꯍꯦ ꯀꯩꯅꯣꯅꯦ. ꯉꯥꯏꯈꯣ, ꯅꯪꯕꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯕ꯭ꯔꯣ? ꯉꯝꯕꯩ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯁꯦ. ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯪ ꯅꯨꯄꯥ ꯑꯃ ꯀꯣꯏꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇꯦꯀꯣ, ꯌꯥꯗꯦꯕ ꯍꯔꯠꯇꯣ. ꯍꯣ ꯌꯥꯔꯦ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ. ꯏꯃꯥꯅ ꯐꯤ ꯈꯔ ꯁꯨ ꯍꯥꯏꯅ ꯊꯝꯃꯝꯕꯅꯤ. ꯑꯗꯨ ꯁꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ. ꯑꯩ ꯂꯥꯛꯑꯒ ꯁꯨꯃꯤꯟꯅꯁꯤꯔꯣ? ꯏꯁ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯉꯅꯨ. ꯊꯝꯃꯣ ꯈꯤꯠ. ꯊꯝꯃꯣ. ꯔꯥꯙꯤꯀꯥ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯅ ꯈꯜꯂꯨꯗ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯍꯣꯟꯒꯠꯇꯨꯅ ꯐꯤꯗꯨ ꯁꯨꯕ ꯍꯧꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕꯗꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯔꯥꯙꯤꯀꯥ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯛꯏ. ꯔꯥꯙꯤꯀꯥ ꯉꯥꯟꯕ ꯎꯕꯗ ꯁꯨꯔꯝꯂꯤꯕ ꯐꯤꯗꯨ ꯄꯣꯞ ꯊꯥꯗꯗꯨꯅ ꯇꯥꯍꯥ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯇꯩꯊꯣꯛꯇꯨꯅ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯑꯁ ꯗꯥꯉꯥꯟꯕ ꯀꯩꯗꯧꯅ ꯂꯥꯛꯏꯅꯣ? ꯑꯍꯜꯂꯣꯕꯁꯦ ꯑꯍꯜꯂꯣꯕ. ꯐꯤ ꯁꯨꯒꯦꯅ ꯂꯥꯛꯏꯅꯦ. ꯅꯪꯕꯨ ꯉꯝꯃꯣꯏꯗꯥꯏꯅꯦ? ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯌꯥꯔꯦꯕꯁꯦ. ꯁꯦ ꯑꯍꯜꯂꯣꯕ, ꯍꯜꯂꯣꯃꯤ ꯅꯪꯕꯣ. ꯑꯩꯗꯤ ꯐꯥꯒꯤ ꯌꯥꯗꯦꯀꯣ. ꯉꯥꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯠꯂꯤꯕ ꯃꯦꯟ ꯁꯥꯔꯠꯀꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯒꯗꯣ ꯁꯠ ꯇꯥꯈꯠꯂꯤ. ꯑꯗꯨꯒ ꯔꯥꯙꯤꯀꯥꯅ ꯐꯝꯂꯝꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯑꯗꯨꯒ ꯆꯥꯟꯅꯅ ꯐꯤꯗꯨ ꯁꯨꯕ ꯍꯧꯈ꯭ꯔꯦ. ꯔꯥꯙꯤꯀꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯗꯥꯉꯥꯟꯕ. ꯁꯦ ꯍꯧꯒꯠꯂꯣ ꯃꯤ. ꯆꯠꯂꯣꯏ, ꯑꯩꯗꯤ ꯆꯠꯂꯣꯏꯅ. ꯑꯣ ꯐꯔꯦ ꯁꯨꯔꯣꯀꯣ. ꯁꯦꯡꯅ ꯁꯨꯀꯣ ꯑꯗꯨꯗꯤ. ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯒꯣꯟ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ.
Oi, ising holo la. Honjo kaino na thanda. Aidi ising hon bige haraga lakpa na tiye. Pisu ge haraga lakpa. Aduna ne ising holo la. Radhika du ngangna batal aduna hawgalaga ising du holai. Uchina china pisu badi loisilakle. Thadokpa tanjaduni Radhika na. As nang hapsin kriba mo papidag to. Thadokpa sengdi amta piro. Sarap manam namaga tumbase yam nungay bani. Adum pangtha thaw kai kaandabda. Nang ne nathi sambasu sengamoy ko. Thabak tawbada sengna to. Nang na class sangbada whiteboard blackboard muthatabida leirambado adum muthatana isinbraba. Nganba nokladuna. Satra kauraga muthalhale adubudi. Ai su nang satrani amta sengna thadoke piro haibane. Nganbana hek ngamduna phi subadu su loisilakle. Radhika phi yauri batab adu thangduna polangkhok leiriba domda chatke tawi. Nganbana hey thamo nakhwangado amuk tekani ai tawge hojik te nakhwangdo yadradi ne hayeng hanurakanda amta yararo. Nganbana tab adu muk thanglaktuna polangkhok aduda phi adu phaunaba tawri. Nganba phi ama lokhatuna phi do amuktang pranglangna kalli adusu Radhika do onsinduna. Radhika su mangonda chunglakpa aduda makutta pairiba phi aduna nganbada kansili anidu ngaihaktu makhoigi nungaibagi ipakta taurari. Ngaihakki matung phi suba chamba phawba loina loire. Radhika na hairai chalo laki chathaga chakro. Yare chagado ado nang wakhal munadi khaluko. Nangna ikhoida leiradi sumaina dum toina tawminadoini. Nayumda leiradi toina yaw yaroi. Gyan taw ko ayuadi gyan taw haista leire. Radhika na pakhum piba nangdringe nganba magi gari du thauduna thokre. Radhika su nokmi makhoina sairengba singa du loisilli. Somdana numidang wairamdu leima mana shuramba phirol singa du lousinduna magi khaidokduna thammi. Shanagi Rajengi mafam chana thamlaba matungda Abhijit ki mafi singdu history amuk takpiri. Loireduna makhoigi kada pukhalakle. Leima mahausaga manadabana changdringe hana kaubani. Adubu kanamata khumlaktrabaduda changlaktuna thariba sofa aduda thammi. Thoke tawbaga mingselda mami tariba photo aduda midieng tawrure. Khuning khajik kangduna photo du lauge haina lamlinge tanja adudani. Indomcha kai watlage. Maningdagi tarakliba khonjel aduda leimadu aping aphai oina mamaidu leithorakpada khongpham sahaudabana leimaida tu sinki aduga mu haugatuna ekak tawduna hairei. Ibungogi phigado istri loina ta abani aduda thamba karakpani noi kobusu tadraba. Khusi noklaga hairei. Indomcha phibu mathak thangaladi yararoida. Leimasu nokta yadagum noklaga Thangateda phibudi sophada thami. Asi mathaksidane chumla kharamira mataba manba. Hoi kuireda sengdaba. Indomcha hengadi makhada dum thambiramo. Ai dum pukhacherage. Indomcha wanabani. Wadeda. Indomcha kaisu wade ko. Mahausadagi adum indomcha na tawdana dala aba ngaktani. Khusi marau leina hairei. Indomcha matamse yam hongladrane. Khushi na hairakliba wahaidugi artha leimasu lausindaba natte. Aduna leima wala nganglamda thokre. Mana kumlakpada Abhijit ka thainei. Abhijit magi kada changlaktuna. Indomcha se kedaure mapiga taraga thokrise. Khangdi kai tawra janune. Aina matamse yam hongladrane hairuba. Abhijit gyan tadan hanglai. Kaino haisibo Indomcha na phi thamba lakpa asubado. Aina Indomcha wanabani aina dum tawrasu yabasida haiba. Mana wadeda mahausadagi tawraklaba thabak ngaktani haiba. Aduda aina Indomcha matamse yam hongladrane hairubani. Nangsideba kaino kawbada phana tagera taroira migi matai manau leiba kada hekta sangba yabro. Hoine aduboba as yarise loi tokro. Ado tatonda wari sabirakpro. As aidi ngan kai khangde taton sidi anam yam kalina. Kaino haise Abhijit nokladuna khumlai. Aino wa haiba khudingi kanthokpagi explanation ama. Adugane magi explanation do support tawnaba explanation ama. Khushi matha sana
ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯕꯅꯤꯁꯦ ꯏꯆꯦ ꯊꯥꯕꯂꯩꯗꯣ ꯋꯥꯗꯤ ꯋꯥꯔꯝꯃꯅꯤꯀꯣ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯦ ꯑꯩꯗꯤ ꯏꯇꯩꯃꯗꯣ ꯊꯥꯒꯠꯂꯤꯅꯤ ꯑꯩ ꯑꯣꯏꯔꯗꯤ ꯈꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯁꯤꯈꯤꯒꯗꯕ ꯃꯥꯜꯂꯤ ꯁꯤꯔꯨꯔꯒꯦ ꯍꯥꯏꯅ ꯉꯥꯎꯅ ꯐꯩꯅ ꯊꯣꯛꯂꯛꯄꯗꯅꯤ ꯁꯥꯔꯒ ꯊꯦꯡꯅꯈꯤꯕꯁꯤꯁꯨ ꯑꯕꯤꯖꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯁꯤꯒꯤ ꯃꯆꯤꯟꯗꯨ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯃꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯅꯤꯔꯛ ꯍꯟꯅ ꯄꯟꯒꯅꯨ ꯁꯥꯔ ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯊꯝꯕꯥꯜꯅꯤ ꯊꯝꯕꯥꯜ ꯀꯥꯏꯗꯩ ꯊꯝꯕꯥꯜꯅꯣ ꯑꯃꯨꯛ ꯊꯝꯕꯥꯜ ꯍꯥꯏꯁꯦ ꯃꯤꯠ ꯎꯕꯗ ꯐꯖꯅ ꯎꯔꯕꯁꯨ ꯃꯥ ꯍꯧꯕꯗ ꯑꯅꯩꯕ ꯑꯃꯣꯠꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯆꯪꯏ ꯃꯣꯠꯂꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯗꯨꯗꯒꯤ ꯃꯤꯅ ꯁꯤꯡꯊꯥꯅꯔꯤꯕ ꯊꯝꯕꯥꯜꯁꯦ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕꯗꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯌꯥꯎꯗꯅ ꯊꯝꯕꯥꯜ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯗꯤ ꯏꯆꯦ ꯊꯥꯕꯂꯩꯁꯤꯗꯤ ꯊꯝꯕꯥꯜ 19 ꯇꯥꯔꯦꯅꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯃꯛꯁꯨ ꯈꯪꯗꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯦꯡꯅꯔꯤ ꯍꯥꯏꯕꯁꯦ ꯆꯥꯡꯗꯝꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯅꯁꯨ ꯈꯟꯅꯤ ꯅꯪꯅ ꯋꯥꯕꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯍꯥꯏꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯃꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨꯅꯦ ꯑꯋꯥꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯈꯛꯇꯅꯤ ꯈꯨꯁꯤ ꯃꯃꯤꯠ ꯀꯨꯞꯇ ꯋꯥ ꯉꯥꯡꯂꯤꯕ ꯑꯕꯤꯖꯤꯠꯇ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔꯁꯦ ꯋꯥꯔꯦꯡ ꯁꯩꯔꯦꯡꯒ ꯏꯔꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ 이현닝이로 숨 이름마디 파산이다나 ngaikhose si loi thamkhraga ne nganbaga radhikagana kamdauba kainabana phareda kainabana pharede ha kainoba kaino moi warida bit yam leiriduna ngamme launazarani ngamdre kainazare aikhoina kaidaudoino nganbadudi delivery boy ga yam oirura maleda aingonda wari yam lirambani ngasai clinic ta leiringe sir miyoibase मागी अपाम्बा नुंगशिबा अमदी माने निंकिबा खुदिंगमक्तु थुंगनबा अकीबा लेतना संगसिलिको चंगसिलि अदुगा अमुना कईगिनो यामना नुंगशिबा पोचे लापना इंथोक्तुना सखंगदबगुम थमलिबसिना अदुनने मागी फिबम मतम तंजाना ओइरंबा ताई नुंगशिरबसु पाइसिनबा ngamdaba matam khutta tingkhang mayam ama yuduna leire khalasi तंजा अदुदा अइना नंगोदा खुद समनिंगद्रने अइदी समजिनी सिरसु पुलप हिंगसु पुलप नारसु पुलप हाइदना अबिजिसु नोक्लदुना खुमलई अदुना पुक्सेल पिकपा मिगी वा तारेदना अइदी पि पुक्सेल यामना पि हौसिक अइगी नाक्ता अइगिनि हाइना लेरिबा खुदिंसिदा अइना पुक्सेल पिक्तबा अमत्ता याउदि अदु सर किनमता हंगेने अमतंगना लोइरब्रो mayam hanguna khusi nokphet tawrei aduga mamaidu nontaduna sir amadagi hena hangarida hango kai wano sir aisi naba pharaba hanadagi di yam phare hida guli budi sadre ado wakhal awabadi yam khanba yade ko sir andudi ibani gisu कईदौरबा सर आई सापामे खुशी असी हायरमदुना ममाइदु इकाइबा खांबा ओइना फैजुब अदुदा उपसिली अबिजे सुनोक मिनोमी खुशी बु चिंखतपिदुना मंगोलमदो ओनसिलहलई से एंगोंदे यंगो खुशी हाइफेट यंगमागा अमुक नोंथकी इहे सेमी एंगोंदे यंगोबा खुशीदु तपना यंगलई अदु इकाइबा वादो हाइरिदुना कईगे खंगदेदा खुशी येंगुमुन अइवा हाइगेसे अइसु इमा पाबुंगे अपाम्बा खंगदबा नते नंगिसु अपाम्बा खंगदबा नते अदुमकु ओइनारिबा फिबमसे असिसु खंदबा यादे सर यादे हाइना सुंगाइरग लेरदि कमाइन तौने इहे कनाना कई हाइरागेमि नंगना असु याम कन्ना हाइरिसिबो इमा हो याम पेंद्रे ngasaisu indomjado wari yam lehobani jakhumda aibudi changde khusirani kaigumba kandasu ai haiba isa yamna maru oibani ai leitana mama nangama lakpa haunade aduna yariba makai
ꯑꯩ ꯍꯥꯏꯕ ꯑꯩꯁꯦ ꯑꯐꯕ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯐꯔꯕ ꯀꯥꯟꯗ ꯑꯀꯣꯏꯕ ꯐꯒꯗꯕꯅꯤ ꯈꯨꯁꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯌꯨꯝꯁꯤꯗ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯤꯁꯦ ꯏꯊꯟꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯌꯥꯝ ꯍꯩꯅ ꯁꯥꯔꯅꯕꯨ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯄꯒꯤ ꯋꯥꯅꯤ ꯃꯤꯅꯗꯤ ꯍꯦ ꯃꯤ ꯈꯜꯂꯨꯅꯨꯅꯦ ꯅꯪꯒꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯌꯥꯔꯕꯅꯤ ꯃꯤ ꯑꯇꯣꯞꯄ ꯗꯔꯀꯥꯔ ꯇꯥꯗꯦ ꯉꯥꯏꯈꯣꯅꯦ ꯁꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯂꯩꯒꯤ ꯑꯣꯔꯗꯔꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯖꯟ ꯅꯠꯇꯕꯅꯤꯅ ꯀꯌꯥ ꯂꯥꯛꯇꯦꯗ ꯑꯗꯣ ꯀ꯭ꯔꯤꯁꯅ ꯖꯔꯃꯒꯤꯗꯤ ꯃꯥꯏ ꯃꯥꯏ ꯅꯨꯄꯤꯗ ꯒꯤꯐꯠꯀ ꯄꯤꯅꯔꯣꯏꯗꯣꯏꯖꯥꯠꯂ ꯈꯪꯗꯤꯌꯦ ꯏ ꯀꯩꯅꯣ ꯀ꯭ꯔꯤꯁꯅ ꯖꯔꯃꯗꯁꯨ ꯅꯨꯄꯤꯗ ꯒꯤꯐꯠ ꯄꯤꯅꯔꯕꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯀꯩꯅꯣꯝ ꯊꯣꯛꯄ ꯌꯥꯗꯦ ꯒꯤꯐꯠ ꯌꯥꯝ ꯄꯤꯅꯔꯦ ꯁꯤꯅꯕꯨꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯥ ꯑꯃꯅꯤꯗ ꯑꯗꯣ ꯁꯥꯔꯅꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗꯦ ꯍꯩꯃꯥ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔꯤꯕ ꯑꯣꯏꯔꯦ ꯋꯥꯔꯧꯕꯕꯨꯗꯤ ꯋꯥꯔꯧꯗꯦꯗ ꯁꯨꯅꯃꯛꯇꯕꯨꯕ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯁꯦ ꯀꯩ ꯄꯥꯝꯒꯦ ꯈꯨꯁꯤ ꯑꯕꯤꯖꯤꯠꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯕꯤꯖꯤꯠꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯗꯤ ꯁꯥꯔꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯣꯏꯊꯤ ꯊꯤꯔꯒꯅꯦ ꯉꯝꯅꯕ ꯄꯤꯗꯣꯏꯅꯤ ꯌꯥꯝ ꯂꯥꯏꯅꯗꯤ ꯐꯪꯕ ꯄꯣꯠꯁꯛꯅꯤꯗ ꯅꯪꯒꯤꯁꯦ ꯃꯃꯥ ꯄꯨꯟꯇꯤ ꯆꯥꯒꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯣ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯔ ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯗꯅ ꯑꯩꯅ ꯁꯥꯔꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛꯅꯤ ꯁꯥꯔꯅ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯄꯤꯕꯤꯗꯨꯅ ꯂꯥꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯄꯤꯕꯤꯌꯨꯀꯣ ꯑꯕꯤꯖꯤꯠ ꯃꯈꯥ ꯇꯥꯕ ꯍꯥꯏꯔꯨꯗꯦ ꯑꯗꯨꯃꯛ ꯈꯨꯁꯤꯗ ꯌꯦꯡꯂꯤ ꯈꯨꯁꯤ ꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯑꯕꯤꯖꯤꯠꯀꯤ ꯈꯨꯕꯥꯛꯇꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯔꯗꯒꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯅꯠꯇꯦꯗ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯁꯥꯔꯒꯤ ꯃꯇꯝꯗꯣ ꯑꯇꯩ ꯑꯍꯦꯟꯕ ꯄꯥꯝꯖꯗꯦ ꯁꯥꯔꯒꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯊꯃꯣꯏꯁꯤꯗꯤ ꯄꯥꯝꯗꯕ ꯑꯁ ꯑꯩꯗꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦꯍꯦ ꯃꯇꯝꯗꯨꯕꯨ ꯄꯤꯕꯤꯔꯗꯤ ꯊꯃꯣꯏꯗꯣ ꯃꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯁꯥꯔꯅ ꯊꯃꯣꯏ ꯐꯅꯌꯥꯝ ꯀꯥꯏꯔꯁꯨ ꯑꯀꯥꯏꯕ ꯊꯃꯣꯏ ꯃꯆꯦꯠꯇꯨꯁꯨ ꯑꯗꯣ ꯀꯥꯏꯕꯅ ꯍꯦꯟꯅ ꯐꯩ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯑꯣꯏꯔꯁꯨ ꯁꯥꯔꯒꯤ ꯊꯃꯣꯏ ꯃꯁꯤꯡꯗꯣ ꯌꯥꯝꯈꯠꯂꯛꯏꯗꯅ ꯑꯗꯨꯒꯤ ꯑꯕꯤꯖꯤꯠ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯂꯕ ꯃꯥꯜꯂꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯤꯅ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯕꯣ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯅꯣꯛꯄꯁꯦ ꯁꯤꯃꯨꯛ ꯐꯖꯕ ꯄꯥꯝꯖꯕ ꯂꯩꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯅꯣꯛꯄ ꯃꯥꯏꯊꯣꯡꯁꯦ ꯑꯁꯤꯈꯛ ꯄꯤꯕꯤꯌꯨ ꯑꯦ ꯁꯥꯔ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯥꯔꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯅꯣꯛꯑꯣ ꯍꯥꯏꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯑꯩ ꯑꯗꯨꯝ ꯄꯤꯒꯦꯗꯤ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯄꯤꯔꯒꯦ ꯑꯕꯤꯖꯤꯠꯇꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯁꯤꯡꯕ ꯃꯥꯟꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯃꯨꯛꯁꯨ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯕꯤꯖꯤꯠ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯊꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒ ꯍꯥꯡꯉꯗꯤ ꯚꯥꯏꯔꯦꯜꯁꯨ ꯆꯠꯅꯤ ꯐꯥꯎꯁꯨ ꯐꯥꯎꯅꯤ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯨꯅꯃꯛꯇꯕꯨ ꯍꯥꯏꯕ ꯅꯪꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯅꯔꯔꯣꯏꯗꯧꯅꯤ ꯁꯥꯔꯅꯕꯨ ꯄꯥꯝꯃꯗꯤ ꯍꯥꯡꯒꯦꯅ ꯑꯗꯣ ꯁꯥꯔꯕꯨ ꯌꯥꯎꯕ ꯉꯝꯒꯗ꯭ꯔꯣ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯁꯤꯒꯦ ꯑꯉꯥꯎꯕꯤ ꯆꯦꯅꯦꯜ ꯍꯥꯏꯅ ꯍꯥꯡꯉꯣ ꯃꯤꯡꯗꯨꯗ ꯇꯥꯕꯗꯅꯦ ꯑꯗꯨꯝ ꯌꯦꯡꯅꯔꯗꯧꯅꯤ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯏ ꯑꯩꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯤ ꯅꯪꯒꯤ ꯂꯩ ꯀꯩꯀꯩꯁꯦ ꯃꯤꯅ ꯍꯦꯟꯅ ꯈꯪꯕ ꯍꯦꯟꯒꯠꯅꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦꯅꯦ ꯁꯥꯎꯅꯤꯡꯉꯛꯄ ꯃꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕ ꯀꯩꯒꯤꯅꯣꯕ ꯅꯪꯅꯁꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯤꯅ ꯐꯦꯁꯕꯨꯛ ꯑꯃꯈꯛ ꯁꯥꯔꯅ ꯍꯪꯕꯤꯕꯗꯣ ꯆꯪꯕꯗꯅꯦ ꯊꯨꯛ ꯊꯨꯛꯄꯨ ꯂꯥꯎꯏꯅꯦ ꯃꯆꯥ ꯅꯨꯡꯁꯤꯕꯕꯨ ꯗꯥꯏꯄꯔꯗ ꯍꯋꯥꯏ ꯊꯣꯡꯕ ꯈꯔ ꯇꯩꯁꯤꯜꯂꯒ ꯂꯦꯛꯑꯒꯅꯦ ꯏꯆꯥ ꯅꯨꯡꯁꯤ ꯎꯠꯂꯤꯅꯤ ꯀꯥꯏꯅ ꯑꯁ ꯑꯗꯩꯗꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨꯁꯤꯡꯁꯤꯅ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯦ ꯑꯃꯨꯛꯁꯨꯅꯦ ꯅꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤꯅꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛꯀ ꯅꯝꯃꯒ ꯊꯥꯒꯠꯄꯗꯅꯒ ꯇꯧꯔꯤꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯉꯥꯡꯅꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯁꯦ ꯑꯗꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯕꯨ ꯇꯂꯞꯀ ꯆꯥꯏꯅꯦ ꯑꯗꯨꯒ ꯑꯣꯞ ꯆꯠꯄ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯅꯦ ꯇꯤꯡꯊꯣꯛꯈꯤꯕꯩ ꯋꯥꯅꯤ ꯍꯩꯃꯥ
ꯑꯗꯨꯅ ꯃꯣꯏ ꯈꯔꯒꯤ ꯋꯥꯅꯤꯗꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯎꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯃꯤꯁꯦ ꯑꯐꯕꯒ ꯐꯠꯇꯕꯒ ꯐꯠꯇꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯆꯨꯝꯅ ꯃꯤꯅ ꯅꯣꯛꯅꯕ ꯅꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯃꯣꯏ ꯈꯔ ꯎꯔꯒꯅꯦ ꯂꯣꯏꯅ ꯂꯥꯟꯅ ꯂꯧꯕꯁꯨ ꯑꯔꯥꯟꯕꯅꯤ ꯃꯤ ꯌꯥꯝꯃꯗꯤ ꯋꯥ ꯌꯥꯝꯃꯤ ꯋꯥ ꯌꯥꯝꯃꯗꯤ ꯋꯥꯀꯥꯏ ꯌꯥꯎꯏ ꯋꯥꯀꯥꯏ ꯌꯥꯎꯔꯗꯤ ꯈꯠꯅꯩꯌꯦꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯕꯀꯣ ꯋꯥ ꯉꯥꯡꯗꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯁ ꯁꯥꯔ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯤꯉꯩꯗ ꯄꯨꯡꯁꯦ ꯌꯧꯔꯦ ꯑꯩ ꯆꯥ ꯂꯣꯜꯂꯝꯃꯒꯦ ꯁꯥꯔꯁꯨ ꯍꯜꯂꯛꯄꯒꯤ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛ ꯑꯗꯨꯒ ꯀꯨꯝꯕꯤꯔꯛꯑꯣꯀꯣ